ꯊꯔꯣꯏꯁꯦ ꯍꯦꯛ ꯆꯨꯞꯄ ꯂꯣꯏꯕ ꯀꯥꯟꯗ ꯑꯁꯤ ꯑꯃꯨꯛ ꯆꯥꯗꯣꯏꯅꯦꯕꯀꯣ ꯌꯥꯝ ꯁꯤꯁꯦ ꯊꯝꯐꯝꯁꯦ ꯆꯟꯗ꯭ꯔꯕ ꯑꯗꯨꯅ ꯍꯜꯂꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯁꯨ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯑꯗꯨꯕꯨ ꯚꯤꯗꯤꯑꯣ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯒꯤ ꯚꯤꯌꯣꯔ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯕꯨ ꯑꯩꯒꯤ ꯄꯨꯛ ꯅꯧꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣ ꯉꯁꯤꯁꯦ ꯌꯥꯝꯅꯁꯨ ꯂꯥꯡꯉꯦ ꯀꯪꯉꯥ ꯂꯩꯕꯅꯤꯅꯀꯣ ꯑꯩꯈꯣꯏ ꯌꯨꯝ ꯊꯪꯅꯕꯗꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯑꯩ ꯆꯥꯗꯣꯏꯁꯦ ꯊꯔꯣꯏꯅꯤ ꯑꯗꯨ ꯊꯔꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯕꯨꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯕꯨꯏꯒꯤ ꯏꯔꯣꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯏꯔꯣꯟꯕ ꯍꯥꯏꯗꯣꯏꯔꯥ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯨ ꯃꯣꯔꯣꯛꯇꯣ ꯍꯥꯟꯅ ꯃꯦꯠꯈꯥꯏꯔꯒ ꯊꯔꯣꯏ ꯐꯨꯠꯄꯒꯤ ꯃꯍꯤꯗꯨꯒ ꯄꯨꯂꯞ ꯇꯧꯔꯒ ꯑꯣꯠꯈꯥꯏꯅꯔꯒ ꯑꯃꯨꯛ ꯆꯥꯕꯅꯦꯕꯀꯣ ꯑꯗꯨ ꯃꯣꯔꯣꯛ ꯏꯔꯣꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯦ ꯅꯣꯡꯃ ꯃꯌꯥꯝꯅ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯁꯦ ꯁꯨꯃꯥꯏꯅ ꯌꯦꯡꯕꯤꯅꯤꯡꯉꯒꯗꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝ ꯑꯩ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯑꯃꯃꯨꯛ ꯁꯦꯝꯃꯒ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯍꯥꯏ ꯍꯨꯃꯥꯡꯁꯨ ꯂꯩꯔꯦ ꯀꯥꯂꯦꯟꯅꯤꯅ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯄ꯭ꯂꯦꯠ ꯑꯃꯁꯦ ꯑꯩ ꯂꯣꯏꯅꯃꯛ ꯆꯥꯔꯒꯦ ꯃꯥꯁꯨ ꯌꯥꯝ ꯉꯥꯡꯉꯦ ꯊꯔꯣꯏ ꯀꯧꯇꯥ ꯑꯅꯤꯅꯦꯕꯀꯣ ꯃꯌꯥꯝ ꯁꯤꯒꯤ ꯊꯔꯣꯏ ꯄꯨꯈꯝ ꯑꯃꯁꯦ ꯑꯩꯅ ꯄꯨꯂꯞ ꯂꯣꯏꯅꯃꯛ ꯆꯨꯞꯀꯦꯕꯀꯣ ꯊꯔꯣꯏꯁꯦ ꯍꯥꯎꯕꯁꯦ ꯍꯥꯎꯕꯅꯦ ꯃꯌꯥꯝ ꯁꯤꯒꯤ ꯊꯔꯣꯏꯁꯦ ꯆꯨꯞꯄ ꯂꯣꯏꯔꯀꯥꯟꯗ ꯁꯤ ꯑꯃꯨꯛ ꯂꯧꯈꯠꯄꯤꯗꯣꯏꯅꯦ ꯃꯌꯥꯝ ꯑꯩꯅ ꯊꯔꯣꯏꯁꯦ ꯍꯦꯛ ꯆꯨꯞꯄ ꯂꯣꯏꯕ ꯀꯥꯟꯗ ꯑꯁꯤ ꯑꯃꯨꯛ ꯆꯥꯗꯣꯏꯅꯦꯕꯀꯣ ꯃꯌꯥꯝ ꯁꯤꯁꯦ ꯊꯝꯐꯝꯁꯦ ꯆꯟꯗ꯭ꯔꯕ ꯑꯗꯨꯅ ꯃꯈꯥꯗ ꯊꯝꯖꯕꯅꯦ ꯍꯣꯔꯦꯟ ꯂꯣꯏꯀꯥꯟꯗ ꯆꯥꯈꯠꯂꯛꯀꯅꯤ ꯑꯩꯈꯣꯏ ꯁꯤꯗ ꯆꯥꯅꯕꯁꯦ ꯑꯅꯝꯕꯅ ꯁꯨꯃꯥꯏꯅ ꯆꯥꯅꯩꯕꯀꯣ ꯁꯥꯒꯠꯂꯛꯏꯍꯦ ꯃꯍꯤꯁꯤꯁꯨ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦꯕꯀꯣ ꯆꯤꯟꯗꯤ ꯍꯣꯔꯦꯟ ꯄꯨꯔꯥ ꯄꯨꯡꯉꯥꯡ ꯉꯥꯡꯗꯣꯏꯅꯤ ꯌꯦꯡꯉꯣ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤ ꯑꯩꯒꯤ ꯀꯦꯃꯦꯔꯥꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ ꯃꯌꯥꯝ ꯁꯥꯏ ꯃꯁꯤ ꯂꯣꯏꯅꯃꯛ ꯉꯝꯗꯣꯏꯅꯤꯀꯣ ꯁꯤ ꯉꯝꯗ꯭ꯔꯕ ꯑꯩ ꯅꯨꯄꯥ ꯅꯠꯇ꯭ꯔꯦ ꯑꯩ ꯊꯔꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯕꯅꯦ ꯑꯗꯨ ꯃꯌꯥꯝ ꯊꯥꯕꯤꯔꯣ ꯑꯩꯒꯤ ꯀꯦꯃꯦꯔꯥꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯦꯀꯣ ꯃꯣꯔꯣꯛ ꯊꯥꯛꯄꯅꯦꯕꯀꯣ ꯃꯌꯥꯝ ꯃꯣꯔꯣꯛ ꯑꯃꯅꯦꯕ ꯆꯥꯎꯋꯦꯕ ꯑꯃꯗ ꯂꯨꯄꯥ 10 ꯍꯥꯏꯔꯒ ꯂꯧꯔꯛꯄꯅꯦ ꯄꯨꯛ ꯁꯥꯒꯠꯂꯛꯑꯗꯤ ꯑꯃꯨꯛ ꯊꯣꯏꯔꯦ
Hay cái nào rồi đâu em ạ. Cọc tà anh em ạ. Lupa 60 piye cọc tà da. Ani lo ne 120 ke. Ai thabak chu ne mo ko. Kuren thabak to ngam de na wa ni lo ne mo. Puk sa ga to ma ni ji. Na ga lo pang hil le. Finish. Finish. Chỉ lối này có mèo hồi cái thầu rồi đó. Thì đó. Khi thầu rồi cái lối chút thuốc con em mà có. Cột chỉ xích là coi là. Sao anh bè. Ấy cái kem nào chứ khi đang ngoài tầm em mèo. Qua râu bì rồi co. Ya hava tụi bạn. Hay là cái. Nôn đen thằng ta tay á. Thôi rồi cục tạ này mẹ anh đi sai chưa? Vừa đấy. Học đi học á. Sai cho mình đi trong cột thơ kìa mẹ. Nói là sao có mùi hộp rồi. Ngốc lắm mà. Nào. Mà cái này anh nhìn một con. Ama dudi city bu kitang chaw ai na thak pre de do asa ba kitang chaw ba hai ba hai tare ko ai se aduna sidi yengo tele ya re ji tia kilo rồi cục tạ nhỉ chắc cũng không mắm à
ꯏꯟꯁꯥꯡꯁꯦ ꯈꯤꯇꯪ ꯋꯥꯠꯂꯦ ꯑꯗꯨ ꯑꯃꯨꯛ ꯀꯧꯅꯦ ꯑꯗꯨꯝ ꯌꯥ ꯑꯩ ꯅꯥꯀꯣꯡꯁꯦ ꯄꯪꯁꯤꯟꯕꯒꯨꯝ ꯇꯧꯋꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯊꯔꯣꯏ ꯑꯁꯥꯕꯗꯣ ꯆꯥꯃꯟꯕꯩꯔꯥ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯑꯁꯥꯕ ꯈꯔ ꯄꯥꯝꯕꯒꯤꯀꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯥꯗ꯭ꯔꯕꯅꯦ ꯑꯇꯣꯞꯄ ꯑꯣꯏꯔꯗꯤ ꯑꯩꯐꯥꯎ ꯁꯨꯛ ꯁꯥꯔꯁꯤꯕꯨ ꯑꯁ ꯈꯣꯡ ꯁꯥꯖꯤꯡ ꯍꯧꯅ ꯌꯥꯗ꯭ꯔꯦ ꯃꯊꯪ ꯃꯌꯥꯝ ꯃꯊꯪꯗꯩꯗꯤ ꯀꯪꯉꯥ ꯑꯣꯏꯅ ꯆꯥꯔꯛꯑꯅꯤ ꯁꯤꯗ ꯈꯣꯡꯉꯤꯁꯦ ꯑꯩꯈꯣꯏ ꯗꯗꯥ ꯍꯣꯏꯒꯤꯅꯦꯕꯀꯣ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯩ ꯄꯥꯝꯕꯣꯝꯗꯣ ꯌꯦꯡꯉꯨꯇꯨ ꯁꯤ ꯀꯩꯅꯣ ꯈꯪꯕ꯭ꯔꯣ ꯅꯨꯡꯁꯥꯗ ꯐꯧ ꯊꯕꯛ ꯁꯨꯕꯩꯅꯦ ꯃꯌꯥꯝ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯚꯤꯌꯋꯔꯁꯤꯡꯕꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯈꯨꯔꯨꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯅꯨꯡꯁꯤꯕꯤꯗꯨꯅ ꯅꯅꯥꯎꯒꯤ ꯆꯦꯅꯦꯜꯕꯨ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯊꯪꯗꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕ ꯑꯍꯦꯟꯕ ꯚꯤꯗꯤꯑꯣ ꯑꯩ ꯑꯗꯨꯝ ꯊꯥꯒꯠꯄ ꯉꯝꯅꯉꯥꯏ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝꯗ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯅꯤꯡꯕꯁꯦ ꯃꯌꯥꯝꯅ ꯑꯩꯒꯤ ꯚ꯭ꯌꯨꯁꯦ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯌꯦꯡꯕꯤꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗꯁꯨ ꯊꯧꯅꯥ ꯑꯃ ꯍꯥꯞꯄꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯅꯅꯥꯎꯒꯤ ꯆꯦꯅꯦꯜꯕꯨ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ